Political dialogue natana Manipur thokliba irang asigi solution purakpa ngamloi haina hana minister oiramba Dr. M. Narana phongdokhrei ngasi Communist Party of India gi senior leader oina thoram puramba 𝗂𝗜𝗢𝗟𝗓𝗛 na laikhidabada party asigi Manipur State Council gi maikaidagi laikhidabagi photo da leishu katuna ikai kumnaba utpaga loinana awaba phongdokpagi thoram ama Irabat Bhavan da leiba party asigi office ta pangthokibaduga mari leinana wafam asi phongdokkibani thoramadуда Manipur Laumi Lupki President and 𝗓𝗔𝗓𝗔𝗓 CPI gi State Secretary 𝗓𝗏𝗓𝗓𝗓 former Minister Dr. M. Nara yauna party asigi thomi sing amadi Laumi Lupki miyoi kyana awaba phongdokpaduda saruk yakhi thoramadugα mari leinana Dr. M. Narana phongdorakpada laikhidaba 𝗂𝗜𝗢𝗟𝗓𝗛 sahi nauringai mahiroi oiringai matamdagi hauna miyamgi oiba thabak thorom kyada saruk yarakpa misak amani party asida yauraba matung party asigi oiba thabak thorom khaktamak tawkhide miyamgi oiba malem sida leiminariba khuding manaba chakthung phanghanduna punna hingminanaba hotnarami masida natana Laumi singda ahen mamiting thamduna Laumi singi oiba thabak thorom kayama sutorami asigumba misak amana manung matam chadana laikhidaba haibasi party asi khakki natana malem asigi mangjabani Manipurda chahi ama chupna chatharaklaba irang asi center amadi state anina lengak paidiba BJP na karigi loishinba ngamdribano masigi chapchamba paukum BJP na miyamna thamba BJP na miyamda thamba chumgani irang asi kyam kuina chatha handuna miyoi kyagi punsi mangba ngaidibano amadi miyoi kya thawai tharaba matamda irang asi loishinga doribano thokliba irang asi political dialogue toraba matamda loishinga dobani center amadi state anina manaba kholau lauduna lamdam asida athuga matamda tangdu leitaba puraknaba hotnaba changi haiki लेकिन मूवमेंटा लोमी अंदलोना तोहान छात्र की होगा सोसाइटी से अचोचोबा भारत की थेनगिबा मूवमेंट कयादा चिथबा लेतना यावखिबा हम नहावे चेही कुनसुरपदगी हम टैलेंटेड होइबा यूपी की कॉलेज की अपन यूनियन लेरबी बंदी प्रेसिडेंट होगी लोइना यूनिवर्सिटी की नेशनल यूनिवर्सिटी स्टूडेंट्स यूनियन की थाना ताम मरीरक मासी प्रेसिडेंट खनी ऑल ओवर इंडिया की लीडर अमोना मामसा जुना ग्रेजुएशन होइबे मास्टर डिग्री लेना लॉ डिग्री पाइदना लोइना मा कोकवा पासु ब्रिटिश साम्राज्यवादी की मायोक्ता अंदरों के चमखिबा जेल दे लेरखिबा 𝗂𝗜𝗢𝗟𝗓𝗛 नशामक जेल दे की क्या लेरखिबा मूवमेंट को मरी लेना अंदरों मियामसी लोमी की चावरबा अंदरों पुरमुकी ऑल इंडिया की जनरल सेक्रेटरी होइखि